ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕꯁꯨ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯣꯅꯤꯒꯤ ꯃꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯀꯟꯖꯔꯕꯦꯁꯟ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠ ꯄꯣꯂꯤꯁꯤ 2016 ꯑꯁꯤ ꯑꯊꯨꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯁꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯣꯟꯂꯥꯏꯟ ꯕꯤꯜꯗꯤꯡ ꯄꯔꯃꯤꯁꯟ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯤꯀꯔ ꯔꯤꯒꯨꯂꯦꯁꯟ ꯄꯣꯂꯤꯁꯤ ꯑꯁꯤ ꯀꯗꯥꯅ ꯗꯤꯃꯥꯟ ꯇꯧꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯗꯨ ꯅꯠꯇꯦ꯫ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯀꯗꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕꯁꯨ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯦꯗꯥꯁ ꯑꯦꯛꯁꯇꯦꯟꯗꯦꯗ ꯔꯤꯌꯦꯂꯤꯇꯤ ꯂꯣꯟꯆ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯚꯕꯦꯁ꯭ꯋꯔ ꯇꯣꯡꯕ꯭ꯔꯝ ꯑꯃꯁꯨꯡ ꯁꯤꯛꯀꯤꯝ ꯃꯅꯤꯄꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ 5,000ꯒꯤ ꯃꯊꯛꯇ ꯅꯥꯀꯣꯏꯅꯅ ꯑꯃꯁꯨꯡ ꯍꯛꯊꯦꯡꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯄꯤꯕ ꯉꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯇꯦꯡꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 150 ꯍꯦꯟꯕꯒꯤ ꯆꯥꯛꯍꯥꯎ ꯑꯃꯁꯨꯡ ꯀꯤꯍꯣꯝ ꯌꯥꯎꯅ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯄ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝ ꯑꯁꯤꯁꯨ ꯌꯥꯎꯔꯕꯅꯤꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌా ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯗ ꯎꯠꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯕ ꯉꯝꯂꯤ꯫ ꯉꯁꯤꯁꯨ ꯍꯧꯗꯣꯛꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ This is the only way. We cannot depend only on the white collar job. Employment through various schemes like startup, direct or indirect jobs in the state in the last 5 years, through startup more than 5,000. Through 5,000, then indirect employment also there. Now we are able to export. Now we are exporting 130 crores black rice, pineapples. We are exporting it also. ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯄꯣꯅꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯀꯟꯖꯔꯕꯦꯁꯟ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠ ꯄꯣꯂꯤꯁꯤ 2016 ꯑꯁꯤ ꯑꯊꯨꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯣꯅꯤ ꯀꯟꯖꯔꯕꯦꯁꯟ ꯑꯦꯟड ꯁꯁꯇꯦꯅꯦꯕꯜ ꯃꯦꯅꯦꯖꯃꯦꯟꯠ ꯏꯃꯔꯖꯤꯡ ꯏꯁꯨꯁ ꯑꯦꯟड ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯕ ꯊꯤꯝꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯔꯣꯏꯁꯦꯝꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯦꯔꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯃꯤꯅꯤꯁꯇꯔ ꯈꯁꯤꯝ ꯕꯁꯨꯝ ꯑꯃꯗꯤ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯥꯔ ꯀꯦ ꯔꯟꯖꯟꯅ ꯍꯥꯏ ꯀ꯭ꯋꯤꯟꯀ꯭ꯋꯦꯅꯤꯌꯦꯜ ꯂꯥꯏꯚꯁ꯭ꯇꯣꯛ ꯁꯦꯟꯁꯁ 2012ꯒꯤ ꯃꯈꯥꯗ ꯃꯥꯂꯦꯝꯗ ꯄꯣꯂꯣ ꯃꯁꯥꯟꯅ ꯁꯛꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤ ꯃꯁꯤꯡ ꯑꯁꯤ 1,139 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯄꯣꯅꯤ ꯀꯟꯅꯕꯒꯤꯗꯃꯛ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯤꯕꯁꯤꯡꯅꯗꯤ ꯁꯨꯞꯅꯇꯒꯤ 500 ꯉꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩ꯫ ꯄꯣꯅꯤꯒꯤ ꯃꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯅꯤꯁꯤꯡꯒꯤ ꯁꯖꯤꯛ ꯆꯥꯐꯝ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯛꯇꯕ, ꯎ ꯋꯥ ꯀꯥ ꯍꯦꯟꯅ ꯌꯥꯟꯊꯠꯂꯛꯄ, ꯑꯔꯕꯥꯅꯥꯏꯖꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯅꯤꯁꯤꯡꯒꯤ ꯂꯩꯐꯝ ꯃꯥꯡꯁꯤꯜꯂꯛꯄ, ꯋꯥꯇꯔ ꯕꯣꯗꯤꯁꯤꯡ ꯂꯩꯁꯤꯜꯂꯛꯇꯕ, ꯃꯍꯧꯁꯥ
तौनरंबा पोनी मचा सेमगी चनबी मंगसिलकपा कया asi panba yai oirakliba poni ki tambang ngamdaba laibak asidagi kange harabadi Manipur Pony Conservation and Development Policy lisangani tarataruk asi mapong fana chana hanba tongan ba district ta poni ki sajik chafam stakeholders singna sekat sagatpa poni ki reserve area oina mafam ani ahum state government na semba academic syllabus ta poni ki maru oiba sing yahanba public amasung private sector da leiba poni ki mapu amasung polo players sing da incentive piba amadi horse riding ki training school sing state asida hudokpa mathau tai hana so minister RK Ranjana makatana fungdoki. It is a great pleasure to be with all of you in this national workshop on Manipur pony conservation and sustainable management, emerging issues and challenges, particularly with all those who have dedicated their valuable time and energy for the welfare of livestock, which play a crucial role for the socio-economic development as well as for ensuring a healthy living of the rural masses. Miyam na yum kai sabada building bylaws ki kanglon ngakna sana bahona si haina online building permission system OBPS hagdopagi tharamda mahot ki minister YKM jana phongdokre wafamasi yum kai sabada kanglon chumna sana ba thausil ama oiriba online building permission system OBPS Manipur da hanba oina hagdopagi tharamda mahot ki minister YKM jana phongdokibani Town Planning Department Sinduna Palace Compound Labor City Convention Center Pangto Patharam Adada Mahut ki minister YKM jana hai Lanai yung kay sabaga mari lenina kanagomba singna municipal corporation dagi ayaba lobada matam kaya changlamba adu ngasi hangdokliba thausil asina kokhan bangam lagani system asigi khutangda permission nirakpa miyoi singda khagnaba matam amagi manungda permission piba natraga pidabagi akopa waral online ki khutangda pirakani maram aduna miyamna yung kay sabada building bylaws ki chana kanlon ngaptuna yung kay saba mathau tai haina minister na makataki Municipality that sang Rathador of Day, and with the highway Amlamado online permissions in Ikoida, Hira Roy, Masedi, tentative time am Layuna. In Paul Manungi, Ladybird building Ayamba, Municipal Corporation building permission yaw the Pungsada Nusane. Sarkar Sina online packet Bahorisi, building bylaws yaw the Pungsada Havasina, Yamna, Mong Tahandaba, the drainage system, the Kahanba, Gonamaga, Atapa, Leretaba, Palang, National Sarabas, the Krimgala, Arquica Tok Targati, Asova, Kudong Tiba, Nangado Mayamusle, so that Yum Sabiriba Kudimana, building bylaws, Kanga, online, Konosi, Submission to Thoram aduga mari lenina Manipur lengaki chief town planner and venue na hai online building permission system asi Manipur da hanba oina hawdokpani system asi Imphal Municipal Corporation ki manungda chatnagani system asi amrut ki reform ama oina single window clearance system ki meeting da hawdokpani system asina yum sagadoriba yumbu singda chawna kanaba piragani haina mahangna phungdoki online building permission system zilla abani no huzik kanaguma citizen amana Imphal municipal area gi manungda huzik oina di residential gi oina building sage haina building gi permit tanaba darka labor oiragadi huzik license architect thidokpiro municipal corporation da huzik license paidaba architect ki moida username password loin leirabani moida approach to biro moina tangai phadaba OBPS haiba system asida submit tawgadaba drawing gi namuna pattern mayam singai si huzik architect singai ji loina train tawrabani mokhoidaga approach to biraga moina yumbu ji behalf ta okhigi online building permission system ji OBPS software je da moina submit tawgadabani aduga required over documents mayam singai ju architect na loi handle tawgani yumbu na wabagi darka letre architect ama tana biraga architect da upload to honbinaba ai sigi mayam gi famda tamje Ngasigi thoram aduda Imphal Municipal Corporation ki Additional Municipal Commissioner K Chandra Kumar NIC Manipur ki SIO and Vinod Chief Town Planner and Venue Maut ki Commissioner M Joy Hanage Chief Town Planner and Kit Kumar Amadi Architect Kayaso Saruyaki Loinina Ministry of Housing and Urban Affairs ki Director Gurzit Dilon Associate Town and Country Planner Sudip Roy na Chingbasu online ki khutang da wari sanaki Manipur lenga ki liquor regulation policy asidi kadana condemn toriba
ngakpigani kadana demand toriba white paper adunate white paper ama chap chana pudoktuna miyamda khangadriba makaidi lenga kawari sanabagi wafam leite haina kadana khangalakli hiram asiga mari lenina ngasi konung mamangi purai romba khongnang makhongda leiba kadagi head office sa pawgi mifam amangasi pangtokre pawgi mifam aduda kadagi secretary general git chandra mangang na hai manipur liquor regulation policy ki matangda feedback pirak na bangarang chief minister secretariat office na official oina kadada che tharakle policy asigi matangda kadana feedback pibagi maram thoina leite maramdi kadana demand tobadi white paper puthokpani white paper haiba asiga hozik puthokliba regulation policy asiga yamna khenai policy asi white paper amani haina laude maraksida lengana regulation policy asi puthokpagi maung adu yamna tayonaba ama oi official oina puthokpagi mahuta social media da hana viral oiki regulation policy asi puthoktrngai da hana white paper ama puthokpa changi kadana lenga ke mayukta leibanate white paper ama puthokna wari stananabagi tanja piraklabadi wari sanagani white paper puthoktriba makhaidi lenga ka wari stanabagi wafam leite haina sumhak na makataki sigi white paper sida akhoi maruina statistics data mayam ma research ki data mayam ma yahon bam changi background kari namuk na government na asigumba step ama lokhalai se haiba wafam se yam mayek sengna adugumba data ga loinon thamba ma changi aduga akhoi maruiba health problem mayam miyam ni pai riba health ki problem mayam social problem mayam crime ki economy ki sigumba mayam de culture norms mayam si mayam se hairiba white paper sida yahulakanda miyam sida akhoi miyam na lan na khaliba na taga thajadriba se masi government na fadala convince to bomada ka hoi adu na tribaudi akhoi miyam siga huji sarkar ga mungnabagi mawang ama huji tonga tonga hunda education mayam tawise masi sungle web na tawgini adu na government na akhoi civil society mayam imaluk sing koi go invite to bi kan wari chanaji haiba wafam leragadi koi kada su dum government na wari chanaji haiba matamda kaidobo hi yaro amna de koi government ki mayok ta lebo organization ate koi soidan wari sagani afabo solution ma miyam gi damuta manipur gi damuta koi corona ba yam koi nangam bala level la hona jagani Zirivam Police ki Special Mobile Patrol amasung Vistapur District Police Commando na tungan mafam dagi masing yamlaba Indian made foreign liquor phagat bangam kre Police tagi fangba pau amagi matung ina Zirivam Police ki Special Mobile Patrol unit na Silchar dagi Imphal tamda thokadaba gari amadagi yamlaba Indian made foreign liquor IMFL konana driver ama phagat bangam kre farba driver adudi Satisgarh Raipur Songari Kabir Nagar Veng 2 dagi Vikas Kumar Tiwari jai kuntra tare ni hari police ke pau asin hai ngarang numidang pong tarok makhairom tabadwaida Zirivam police ke ASI A Krishna na luchingba special mobile patrol team amana pot jai puba gari sing check tawada lengang popi outpost ke gate manak tagi tata gari registration number CG 04MQ5893 dagi yamnaba Indian made foreign liquor sing ado fagat pangam khibani fagat laba using adudi half liter ge tubok beer can chanipan taratarok half liter ge kingfisher can listing ahom chatrok 180 ml ge magic moment bottle chamanga kunipan 375 ml ge magic moment bottle homfadara nithoi 750 ml ge magic moment bottle kontra tarok puna can amadi bottle listing manga sumna yakai nithoi ni hari police na farba driver adu polam sing aduga kona na makhata ba logi thawak lokanaba Zirivam district excise officer sinakre hari Nakal Amaromda Tata truck amada lo kaina pusilla kiba non local amagi masing yamlaba Indian made foreign liquor IMFL box Chatrok ni funipan ka konana truck adugi driver Visnupur district kamahadugi team amananga si ayog Visnupur forest ketagi fagat pangam kre Faraba driver adu delilong usoi popi bazar dagi MD Aziz Khan jai kunipan apokpa MD Alimuddin kawi fagalaba polam sing adu de McDowell half bottle box marifadara humdoi quarter bottle box marifadara mapal Royal Stack quarter bottle box tarani toy Kingfisher full bottle box hofumari All Monk full bottle box sama marifu amadi Kingfisher gi beer can box zanini hari
Hiram asigi matangda police tagi fangba pau amana hai ngasi ayu pung 8:45 rom tabadwaida Visnupur District Police ki SP and Heroic ki meeting makhada district asigi additional SP operation M Ronina Luchingba commando team amana Visnupur gi forest gate frisking checking gi thabak chathaki maduda juri vam rom dagi khofum Visnupur lambida lakiba tata truck registration number HR55AE0251 khamalaba matung check tawada masing yamlaba yungang singadu fagat pangam khibani police na ahan baki oina driver aduda verification jathabada yungang sing adugi mapu adu mantri pukhi dagi Rupesh Kumar Jai kunithoi apokpa Nandi Mahatu gini haiba khangbangam ki fagalaba polam sing adu makha taba legal action lokhanabagi damang excise department da sinakre haina pawa sinama khatarakli Cultural Workers and Activist Forum Manipur CWAF na sinduna ani suba CWAF Fest lisangani kunithogi thoram ngasi langthabal kunjada leiba Kanglei Mam Theatre Repertory da pangthokre thoram aduda Rajya Sabha gi member Nithausana Zawbalai Sheba CWAF ki President Buddha Singh Tham amadi Yanglam Assembly Constituency ki MLA Dr. Y. Radisham na Chief Guest President amadi Guest of Honor oina sarugya ki Thoram aduda Rhythms of Manipur na dancing drummer Gurukula Cultural Academy Krai Kongpal na Dolok Jolom Lianda Folk and Classical Academy Nagamampal na Manipuri Classical Dance Manipur Thangta Cultural Association Khongman John 3 na Thangta amadi Kanglei Sesaklon Sidam Sang Palace Compound na Khongjam Parba Utki Thoram aduda Rajya Sabha gi member Nithausana Zawbalai Shembana hai Lamdam asi culture mapung fana leiba lamdam amani adubu live activity culture yokhatnaba chen songtariba miyoi singi punsi mahingdi yamna ningba kainingai ni lamdam asigi miyoi sing sana khotnabada yamna haitoi singtoi loinena lamdam asida tourism gi machakso marang kaina lei maram aduna culture games and sport amadi tourism da mijeng ningthina sanglabadi masida chenja songzariba miyoi singna lamdam asigi mingchat purakpada natana sel thumgi fifam fagalakani BJP lengak lakpadagi artist singda pension na chingba piduna khudong chaba kaya piba haurakle loinena Manipur University of Culture asi central gi thakta onkhanaba magna angamba thakta kana honari tangai fadragadi Prime Minister Narendra Modi ki puning chingsingani lamdam asigi nat yokhatuna thamnaba mahaki angamba thakta honagani haina su Nithausana Zawbalai Shembana phongdoki culture gi am fertile oiba dumba ko gi lamamani adu bulai bakthibadi culture da pamjadana chenjari ba songjari ba punamaki punsi mahingdi ko yamna ningba kainga oiba dugumba punsini prithvi gi oina su sakhot pa leibak singsi magi leibak tugi chanaba hiramda trust bi haibadi mada hena ko gi miyeng sia da thame sumaina ko gi Manipur su Ekoi si sum yengma matamda ekoi Manipur gi mi singsigi ekoi gi haithoi singthoi jaba chana jaba si sum yengbada ekoi gi art and culture sima ekoi da masima ekoi gi chana re ani subada games and sports asima ekoi gi yamna pakna ba chana ba pot oire prakati na mausa lai mina pibiramba ekoi gi singpa turel sing khudam moina ekoi tourism gi sigumba ekoi gi masak singse basi pikthana lei masida cheliba chongiba mayam je hena puning thawalagadi ekoi gi leibak sigi ekoi gi mingjat porokpa aduda natana ekoi gi sen thungba phibam Fagal hanba masi ai oithokadra haibas ai mafam kya da su haije Thoram aduda sarug yakhiba hyanglam ACG MLA Dr. Y. Radisham na hai lamdam asigi laser culture gi masak asi mangkiduna atopa culture singa yan sinagi hatobagi mawong da lakle lamdam asigi ina khulaba culture asi yokhatuna awang bathakta pukatba tangai fade masida lamdam asigi miyam na sumating pangbiu haina MLA Dr. Y. Radisham na phongtoki culture mayam sina overshadow dorke tawa ekhoi isani lejaliba hanagi leja macha aside hogi ge tawa masai osde simang ge tawa yan ge tawa natro hogi ge tawa adu macha amala kadra jina badagi ekhoi lejaliba Manipur da lejaliba ekhoi identity simang ko yawo namla maduna cultural identity simna manabada yam darkar oiba kwa na tawba thobase ekoi kuduma masinting pamon puni na ai lojani Thoram aduda CWAF ki President Buddha Singh Tham na hai Nithausana Zawbalai Shemba asi lamdam asigi furup singi marakta culture yokhatnaba honabada chokthaba leitaba Manipur gi thoidok hendokpa misak amani Nithau gumba misak ama lamdam asigi luchingba singi marakta thiba fangloi ekoi gi leizariba culture asi mitop mian ja singna makhoi gi culture ga yasinna kiduna isagi culture mek singna khanglaktre
masina maram oiraga moral values human values amadi cultural values mangsidakle miyamna lamdam asigi culture kari fibam da leidabagi habidu yengbiu manung hanjina yengsinba matamda culture ase mutkiba yabagi fibam da leiri haina sumhakna phungdoki ngasimak aingonda yam nungaijab feel toribase ngasi utpigidoriba cultural items sing ase karigum mamal amat lawdane free of cost Manipuri culture gi tabaktani haijin utpigidoribane sidagi ekode karamba tobi monlok oin utkadoba karamba wahina hairaga mayam si waina thagat pungam gadagi say really I word in expression na ingamjate Lengakna miyamgi damak paikhalakliba thabak thoram singda yetkani habiki wakalon thadokpiu lengakna miyamgi mangnaba thabak kaidonungda torakloi haina moirang assembly constituency gi MLA thongam stanjina phungdokre wafum asingasi moirang thoibi awan kaithel da moirang municipal council na semjin sajin bagi thabak chathariba adu yengsin bachatbada MLA thongam stanjina phungdokibani yengsin khongchet adu da MLA na makata na hai matam kharagi mamangda kaithel asida famlibi ima ibel sina pochei yana bawa kaya faizinduna thamnamba aduna Kaitel asi masak yamna thel lambani adubo kaitel gi masak fajanaba amadi ima iben singda hena khudong chanaba hana faizillaga leraba wasing adu lauthoklaga anoba oina yotki railing hapsin ba haina ima singa yanaki bagi matung inna moirang municipal council na thabak asi paikhatpa haukibani kaitel asigi manungda leiriba drain asisu sehi kiagi mamangdagi sengdoktana leirakpa adu municipality na sengdokre masigi damak municipality gi staff singbo thagatpa phongdokli hadasu MLA na makatana phongdokhi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯑꯦꯟ.ꯕꯤ. ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯞꯂꯩꯇꯅ ꯄꯤꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯠ ꯂꯩꯅ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯂꯩꯅ ꯄ꯭ꯔꯖꯥꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯍꯥꯏꯕꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯗꯤ ꯒꯣꯔꯃꯦꯟ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒ ꯑꯐꯕ ꯃꯑꯣꯡꯗ ꯗꯤꯕꯂꯞꯃꯦꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯑꯀꯟꯕ ꯃꯈꯣꯏꯗ ꯊꯝꯖꯕ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡ ꯈꯔ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯗꯤꯕꯂꯞꯃꯦꯟꯁꯦ ꯇꯧꯕ ꯍꯧꯖꯔꯛꯄꯗꯤ Kaitel Fambi Nupi Amana Fongdorokpada Moirang ACG MLA Amadi Moirang Municipal Council Anina Hotna Biduna Semgat Sakat Pibadagi Hositi Moirang Tobi Awan Kaitel Gi Masakasi Yamna Fazare Masigi Damak MLA Amasong Moirang Municipal Council Buthakat Ba Fongdokli Haina Sumakna Fongdoki Hana si tawdringai manungdadi ko waji men antadabi yada yansinarame adi amana ama unadreba masana nana sumaina tarokdagi e hengder na utarasu adagi phiji masana na tawmare reaction ma yaurabnina mathak yam nanan thangkana bu ureba sumaina mayam gi damokta khanbiraga tawrakpasi agi motadi yamna thabangakta tawrakpanina mayamna su thagalamgani aina su yam thagatninge Yengsen Kongchet Aduda Moirang Municipal Council gi Executive Officer M. Inaubi Amadi Atai Staff Singso Sarugyaki Haugalak Liba North East State ki Naha Singna Region Asi Manglom da Pokatpa Hena Mating Lei Nabagi Padam da Hudokiba Young Leaders Connect ki Nipan Suba Edition Haying Imphal ki City Convention Center da Pangtoklagani Haina Youth Net ki founder Hekani Zakhalu Kensna Founder North East Leaders Connect NELC na Sindur Haying Pangtokadoriba Youth Leaders Connect Asigi Matang Dangasi Imphal ki Classic Gradi da Pangtokpa Paugi Mifam Amada Wafam Singasi Fongdokladuna Hekani Zakhalu Kensna Hai North East India 2030 towards India Innovative as Sustainable Growth Habit Team gi makata pangthokada ba thoram aduda Union Minister of Law and Justice Kiran Rijijuna chair lawgalonina Manipur gi Chief Minister N Virena Chief Patron oigani Arunachal Pradesh ki Chief Minister Pema Khandu amadi NELC gi Chairman su oiriba India gi saknaraba footballer Vaichung Budiana chingba atei maru oiba miyoi sina thoram adugi co-chair oina sarugyagani Imphal da Nipan sub oina pangthokadariba Young Leaders Connect asi kumjalis ngani Taramatoida India ki saknaraba footballer Vaichung Budiagi lamjang makada hodoki Thoram asigi mapung oiba pandamdi tungna oirakadaba India gi masak aduda North East State ki miyamna kadai fawakari karamba thodang lawgadagi haibasini matang asida region asigi economic matau karamna hengat hangani amata oina Saukhat Minaba Yagadaba Karamba policy semgani amadi mating leban ha singi mayon kamdawna chunggadagi habana chingba singi khana neinagani North East India da lediba resource amadi miyamgi tawba ngambagi thona asina India gi economy da anoba mayon ama soidna piba ngamgani asugumba makhalgi potential labor region asigi per capita income hengat handuna stable oiba economic growth ama puraknaba North East ki miyamna
kok sungsinaba changi conclave asina North East ladiba policy maker stakeholder CSO scholar entrepreneurs amadi naha oidiba luchingba kaya platform amatada leminaduna tabak tobaki tangai fadaba khangangani haina hekani zakhalu kens namakatana fungdoki Mr. Kiran Rijiju, Union Minister, and host of other leaders from various fields. And we started as Young Leaders Connect 10 years back. We realized it's time for us to move on and give the baton to the younger ones. So this conclave, we are also welcoming 18 other associate members of NELC. So this is a very important conclave for us, and we're really looking forward to this, not just the program tomorrow, but a lot of other discussion that is going to be happening amongst the members as well. Yensembam Asakiran Kobi Amana social media da Tagalakiba video Amada film forum gi thau puriba halsing ikai khumnaba yaudana achan mirai nai haina maral sirakpa se aranba amadi miyamda moitem tawbani haina film forum Manipur gi chairman Laimayum Surzakantana Fungdorakli Hiramasigi matang danga silamfel Sanakaijel da leiba film forum Manipur gi office apang thokiba paugi mifam amada wafum singa se Fungdokladuna Surzakantana hai Tantha Hariba film asi putokpa matamda story concept design chief assistant director amadi production manager asi Paunam Suhela gi ming oina thabada yet apan amata later haiduna producer director amasong script writer ahumna khutiek pinaba leikrabani Asakira na thagalakiba video aduda mahagna tha taruki film course ama film forum da yauki hariba wafum aduso film forum na adugumba course amata senkiba leite film ge census certificate ta producer gi ming dagi hena thaba yade haina so Surzakantana makata ki Film forum na so akoida apang basir ge am trick amakak tawbi gareba mingthon ha base wari ba mi se script writer dum haine adu akoina yanariba cheronjida director producer amadi script writer ahumna yanakibagi matungina Suela Paunamgi mingda production controller story concept design aduga chief assistant director siza Suela Paunamgi mingda thabada yare haina yanabane certificate people pambiba committee gi jury invitation aduga council authority officer aduga producer gi mindigena censor certificate da thadi see the government gi norms ne Ministry of Information and Broadcasting gi makhad leibani Central Board of Film Certification is simalale masi film forum na censor certificate shoot out de magi aran mani marangi viral duda adigi amana ma film forum tawba diploma course 6 months ki diploma certificate pairama film tamjaraga takpi tambiri bo oja singdona khoi bulana guide tawre ba ma su yauri magi marang video viral chalisida film forum na ngasi phauda diploma course dilarana thamagi workshop bok taw gidri yama bada 10 days ma adu lale si pangai dai ba wakhal da dabigi ma film da nong changapani film da su khuthaba aham Malemgi tongan mambafam da pangtok nabugum National Health Mission yi makada District Health Society DHS Thawal na sinduna Malemgi hidak mana season na dabanumit District asigi DC complex ta leiba counting hall da ngasi pangtok re tobacco trade to akoida apang basir DHS Thawal gi chairperson so eriba DC Hantem Subas DHS ke District Mission Director Dr. Wainokul SP Thawal Zogestandra Hawizam Manipur Health Services ke Hanagi CMO Dr. SB Mola Kumari amadi District Hospital Thawal gi Medical Superintendent Dr. CS Mem Chana President Member Singoina Saruyaki Lenga ki mari lenaba department ki staff amadi police officer singna Saruyadana pangthoki ba thoram aduda DCS Subas na hai tobacco na khunai da pi diba chaithing ase muthatpada ikoi khudingmaki thodang lei tobacco free zone oina ba DC complex manungda tobacco ki polam sing thingbagi order thokpada natana tongan ba drive kaya chathakre atopa mafam sing da suhidak managi polam sing ase thingna ba thorang lokhalagani dukan school amadi college sing da so drive chathaba mathautai polam sing ase fakat pakhag natana penalty pidana thingna ba hona ba changi Thawal district ase health sector da hena khomang sausin bangam da ba district ase dalari ba loisang sing tatok ta sin tawna duna punna hona minasi haina sumhakna fungdoki ꯑꯩꯈꯣꯏꯅ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯁꯦ ꯈꯤꯇꯪ ꯊꯦꯡꯇꯛ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯗꯨꯝ ꯑꯩ ꯎꯖꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯅꯣꯗꯦꯜ ꯑꯣꯐꯤꯁꯔ ꯑꯣꯜ ꯁ꯭ꯀꯤꯝꯁꯦ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃꯇꯪ ꯐꯝꯗꯣꯛꯄ ꯀꯩꯅꯣ ꯇꯧꯔꯒ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯄꯤꯔꯤꯕ
टाइमलाइन इल्लगा अखोई कई गदोगदगे है खनरगा मतेंग पांगरगा थौबाल डिस्ट्रिक्ट सिदा अखोई हेल्थ की सेक्टर सिददी यामना खुमांग चाउशन बमो वहनसी Thoram aduda Sangai Youth Tobacco Free and Educational Organization Imphagi co-founder amadi President Premjit Thokchamna resource person oina saruk yaduna hauzik malemda oriba tobacco gi matangda sandokna thamki loinina ekhoi makhal amatagi hidak managi polam sing sizinnarosi ekhoi gi akoibagi fibam kanbada puna thodang yaminarasi haina thoram aduda tinkiba miyam puna wasak lominaki Hokiba September ki tang kunda Manipur lenga ki cabinet mifam amana lamdam asida you legalize chobada yaba pi ki babu yaning tabak phongdoktuna coalition against drug and alcohol kada amadi lamdam asigi imalov singna chatharakpa democratic oiba khongjang ki sarokamo oina ngase so Manipur ki tongan ba district singda wakat mifam pangthokre ngasi wakat mifam pangthokiba mafam singa dudi Imphal East district ki manung chanba okram chuthek Imphal West district ki manung chanba mekola kaichel Imphal West district ki manung chanba nambol Kaksing district ki manung chanba kairak maning lekai Thobal district ki manung chanba sarangpat maye lekai community hall amadi Thobal district ki manung chanba athokpam dani tongan ba district singda pangthokba wakan mifam da sarugya kiba miyoi singna lengangna yu sungba amadi yon bagi ayaba pi kiba waref handogo lamda masida yu na maram oirga thoganingda ba thodok kaya thokli loinana lekai asida yu na maram oirga chai nauna leikidaba miyoi masing khangre asugumba thodok wathok mayam asigi daita Manipur lengana puba ngamgadra haina phongdoknaki CM Babu mayang mapa mapine Manipur yoina khwaigi sawa CM ni adu amtadi hantokpiyo akhoi tungda phambiri ba imaiben agi chinnaw akhoi yu phone yo lamba adagi mapalam thadokba masi pamjati ko khoi pamjati ko yajingde habe maramdi kaino habe matamda thuji thoi ba crime mayamji sarkarna daita pubang amgadra isa isu dagi haurei ba mayam dagi akhoi lekai jimok to yu thapada sibami masing khangdre sida phone amukamu torokpa taragadi masigi daita mayam sarkarna pubang ambigadra akhoi di pamjati masigi thabakse Lairabagi pankhai makhada leiba imung singi damak ana laing bada mateng oina balengang na lakhalakpa khongthang gi sarupamo oina Kwakta Municipal Council Ward number 2 gi miyamda PMJAY health card yentopagi thoram amangasi ward asigi hanagi councillor MD Anwar gi yumda pangthokre ex councillor amadi support team Santina punna khusam naduna pangthokiba health card yentopagi thoram aduda Moirang A sigi MLA Thongam Santi NPP Moirang block ki president PS Maga NPP Moirang block ki working president Haji Ningtam amadi ward asigi masak nairaba miyoy kiyana thoram mapu singoina saruyaki thoram aduga mari lenina MLA Thongam Santina hai India ki prime minister amasung Manipur ki chief minister gi wakalondi mipung khudingmak masama u fana thamba haibasini adubu narak yelakpa matamda khwaidagi awabasi laing nabagi sel leitaba asini asigumba awabasi koknaba health card asi paiba yaraba singna health card asi painaba honaba yamnamak mathau tai narak yelakpa matamda kanaguma pokchel saraba singdagi mating ngaiduna leibagi mahod health card asi paiho naba honaminasi haina sumhakna phongdoki India ki any hospital labada na phoi de emit tawruba matamda haiba cards degi yamdabda lakh ahumari di noi season ba ya do me lemna adu ita di ho na khoi de lupa lising mari manga ni bagi bota card se ba sabi wa be de na dakar hoida adu ita di ho prime minister Narendra Modi ji ki makha de chief minister Sri NB de na Manipur praja miya gi de khallaga Manipur praja miya gi maru ne isi isal singbo haksang phad thamdabe ade nupi angang sing haksang phad thamdabe ade ai gi praja sing je tinjang kanjang ma ohenbe ade lai reserve su ba samu phad de hen ga do ni haiba wakhal londa puthoi ba kar se ngasi di na khoi ke am na dakar oi ba ge du di ai noi de khangani ni de Imphal Municipal Corporation yana local body ki mikhalda leikadaba seat reservation ki lottery mo department na silaga hayeng ayung pung 10 da Imphal gi ZM hall da pangthoknaba sem saba loikre Imphal Municipal area amasung urban local body singi seat reservation ki mari lenina pangthokadoriba lottery asida tongan ba political party ki mihut sing mari lenaba DC na chingba sing sarugyana ba mo department ki deputy secretary MD Yasser Ahmad Khan thokpa notification amana khangalakli hayeng pangthokadoriba lottery aduda SD nupi amadi general candidate singi ward amasung nagar panchayat sing lepthokani hayengi lottery asida Imphal Municipal Corporation IMC ki oina ward number 1 21 22 24 25 amadi 26 tagi karamba ward SD gi seat oigatagi habadu lepthokani
ꯂꯥꯛꯀꯅꯤ IMC gi oina di nupi gi reserve seat leiroi mayang Imphal Municipal Council gi oina ward number 1 2 3 4 5 6 7 8 11 12 amadi 13 dagi nupi gi seat ani khangani Ningthokong Municipal Council gi oina ward number 1 2 4 5 6 7 8 9 11 amadi 13 dagi nupi gi seat ama khangani Thongkhong Lakshmi Bazar Municipal Council gi oina ward number 1 2 4 5 6 7 8 amasung 10 dagi nupi gi seat ama khangani haina notification asina makhatana khangalakli Lengana Maitai Mitei Furup Asi Scheduled Tribe List that Janhanaba recommendation Takadabani Haina Scheduled Tribe Demand Committee Manipur STDSCM na tongan mamafam da leptana Chatharak Liba Kongzangi Sargamo Oina Ngasiso Wakai Puza Lampangta Wakan Mifam Pangtokre STDCM Amasong Young Voluntary Organization YVO na Sendana Pangtokiba Wakan Mifam Aduga Mari Lenina YVO gi President Y Binanta na Hai Yalhomi Oidiba Maitai Mitei Furup Asi Scheduled Tribe List that Janhaudrabadi Tungi asa leiraroi lamdam asida mitop miyan chana ising ichawgum no makangdana hengalakliba sigi mathakta rail gari yoksilaklabadi yoroklabadi tungi mirolda choba safu ama laklagani maitai mitei furup asi missing yamsilaktre furup asi mutkiba yabagi fibam da lakle asiguma fibam asidagi kannaba amata ngairaba pambaidi maitai mitei furup asi ST list chanba asini maram aduna STDCM na lokhalakpa thabak thoram singda YV on leptana sogatkani haina sumhak na makatana fungdoki Makui missing and Momo Hengalakasina, Piri Saitang as Tungi Mirolda, Amuhan Mami Tarakado, do Yingzaragan, Siru Tribe, Divan Committee, Manipuri Makada, Young Voluntary Organization, support of Jaduna, Sanjalakado, Hongan Gadasu, Tonal in Jangalun, Yaujagani, Asuki, Tanzasi, Mitai, Maitai, Haiba, Yellow Purubasina, Sedun Tribe. Lista Saloragati, Sedul Lenda, Atopam Mianzana, Lam Laiba, Yon Bamsung Laibana, Singmada, Protection Laiba, Sumana, Valley District, Sedul Trapta, Lista Salagati, Sedul Len, Noenagati, Protection Noena, Indian Constitution of Piva, Protection Cardi, Panglagani. Haukiba Zun Kuntrada None District Marang Chingda landslide Chawna Thoktan Misi Mina Kaya Thokibado Geological Survey of India ZSI Nagaland Amasung Manipur State Unit ka Manipur Lenga ki Directorate of Environment and Climate Change ka khusam naduna joint survey amang arang dagi Chatharaki badu ngasi loshinkre Miyoi Nipana Saba joint survey expert team aduna landslide thokiba marang ching amasung Makwan Khul dangarang dagi ngasi numidang wairang fawba survey chathaki survey adu marang chingi akoibida leiba khunja singna matungda landslide amuk thorakpagi oithokpa leibra haibadu khangdoknaba lengakta taksilakpadagi survey adu pangthokibani hari survey chathaba adu da none district DC gi maikedagi sumateng pangki haina pawa sina makhataki Ngasi numidang wairang pung taruk makhairom taba dwaida Silchar dagi Zirvam Railway Station tamna lakpa train na railway station manakta nupa amat takpada ye thangma makong tatle hari soklaba miye adudi Zirvam ki kadam tala dagi thongam execution chei kuntra taruk apopa thongam joyras kawi hari hauzik maki oina thodok adu matau karam na thokibano haiba khangba ngamji thodok asi thokpagi pau hek phangga Ziri police langtuna yengsinbaga loyena asokpa du Zirvam hospital da bokhat kre hari District Health Society amasung District Mental Health Program Technopol na sanduna kun suba World Suicide Prevention Day gi tharom ngarang machi block ki manung chanalaiba Khangsem Khulgi Community Hall da pangthokre Creating Hope Through Action haba team da pangthoki ba tharom aduda Technopol District ki DC Ranjan Yumnam ZEO Sokolun Vaiti amadi CMO Dr. Z Tokthangna thoiba mitung singoina saruyaki tharom aduda DC Ranjanna District asida leiriba mi ayamba mental problem natraga depression leiri harabadi kadai da chatuna karamba doctor ga tanagani haba khangdaba kaya yauri hospital masing yamda leirakasu psychiatrist ki doctor amasung psychiatric ward masing likna leiba asisu awaba amani adubu mental health ki matangda state lengak amasung doctor singna angaba thodang loduna lakli haina ranjana phungdoki aigi mental problem lay haragasu depression sat le haragasu kadai da sattuino khangdaba karamba doctor da unagani khangdaba approach togani khangdaba akogi hospital diam lay manipur da adubu psychiatric ki ward adugi psychiatric ki doctor di masing ward pa masi chu akogi challenge amani maduna hoji akogi limited oina layriba ki psychiatric doctor sing sunasu akogi patient sing da mental health problems si treatment togya ba
पोट अमनी मसीगी सब साबा मेडिकेशन ले हाइबसी अदुम खोइना अवेयरनेस लेहनबा मसी याम दरकार नि थौरम अदुदा रिसोर्स पर्सन ओइना सरुक याकिबा डिस्ट्रिक्ट हॉस्पिटल विष्णुपुरगी सीनियर सेक्रेटरीज डॉक्टर एन गुनेश्वर हवलकलिबा अंगांग सिंगना मोबाइल फोन दा लाइचुबदगी मकोइगी ब्रेन असी नोमगी मथौ तौबा हंदरगी मसिना मरम ओइरका तोंगान तोंगान बा खलोइदबो वखल खंदुना मसाना मसाबो मांगहनबा तंजा फावा यावरगी मतंग असिदा ममा मापा ओइबा सिंगना चेक्सिनबा तंगाई फदे हाइना महंगना फोंदोकी नबार्ड की स्पॉन्सरशिप मखादा थौबाल डिस्ट्रिक्ट की नोपक इंगौरोक तलैबा इंगौरोक प्रोग्रेसिव फार्मर्स क्लब अमसोंग लोमी की थौना FPC प्राइवेट लिमिटेड का खुसमनादुना फार्मर्स क्लब असिगी अनि सुबा मपो कुमन थौरम ngarang नोपक निथौ पांथोबी की कम्युनिटी हॉल दा पांगथोकरे थौरम अदुदा सोशल साइंटिस्ट डॉक्टर डनवीर लाइश्रमना रोल ऑफ फार्मर्स इन मॉडर्न सोसाइटी हाबेहिरमदा वांगंगलदुना लमदम असिगी सेनमिलोन करमना फगत हनगनी हौरकलिबा नहा सिना मतौ करमना सेल तांगनी सेल ट्यूसिनगनी अमदि सेल थादगनी हाइबा वाफम सिंगदा संदोकना मियामदा थमकी थौरम अदुदा सरुक याकिबा एक्सपर्ट सिंगनसु लौमी सिंगना मना मसिंग थानबा करमना सेम सागनी अमदि करमना लैना तिनादगी ngang हाइबना चिंगबा सिंगसु संदोकना ताकी लोइनेना फार्मर्स क्लब अदुदा फार्म इनपुट सिंगसु खुसिनाकी थौरम अदुदा लौमी की थौना FPC प्राइवेट लिमिटेड ना पुथोकपा ऑर्गेनिक की ओइबा मना मसिंग अमदि तोंगान तोंगान बहैरादगी सेम्बा आचार सिंगी स्टॉल सिंगसु हांकी कक्चिंग पॉपुलर स्पोर्टिंग क्लब KPSC कक्चिंग खुन्याई लेकाई लिंखत की बगी जय होंफनितोय सुबह मपोक नुमित थौरम ngarang क्लब असिगी सानाबोंगदा पांगथोकरे क्लब असिगी एजुकेटिव कमिटी ने सिंजना पांगथोकिबा थौरम अदुदा KPSC क्लब तक्वानबा मफम सिंगदा लेबा लाइरिक लाइसु साना खोनबा अमदि आर्ट एंड कल्चर गे लमदा मिथोय मिहनबा सिंगदा मेरिटोरियस अवार्ड यावना तोंगान तोंगान मना सिंगला थोकतुना पुनिंग थगतकी थौरम अदुदा थोयबा मिथुंग लंगी वारल पिरदुना वाबगाई AC MLA डॉक्टर उसम देवेन हाई लमदम अमा साखटनबा होनबदा क्लब की थौदांग यामना चावी क्लब की थौ पुरिबा सिंगनसो थमोय सिंगना कथोकपा अमदि खांगबा कनबा अमगा लोइनेना इसागी इथौ पांगथोकपियु लोइनेना लेकाइगी मियामनसो क्लबना पाइखलकपा थबक थौरम सिंगदा इसा नंगamba mateng pangbiba mathau tai haina mahangna phungdoki की कंपटीशन के आदे याव याना होनबदा थौदांग लौनबगीदबक्ता मसिगी क्लब की सिलिनाव सिंगना लेकाय सिगी अवालपा कना कनाना कर्ब जगह सतना स्टडी तौरी कना कनाना कराय सतना कल्चर की प्रोग्राम पाथुई कना कनाना अदुगुबा मणिपुर की अदगी रिसर्च स्कॉलर PhD तौब गया कोई कना कना लेरी हैदना मसक तातना लबदम सिगी कोई अफब पोरटबा माइकेदा सेक्शन बी बाय बसी अदुगी मतिक कोई लाइब फबने नुमिनिनी चुपना पांगथोकदबा नागा वुमेन्स यूनियन की कुनिपान सुबा जनरल असेंबली अमसुंग मबोट नुमित ngarangdagi नोने डिस्ट्रिक्ट मनुंग चन्ना लेबा लोंगाई पार्ट 3 की लोंगाई ऑडिटोरियम दा होदोकरे रोंगमई नागालु फॉर्म मणिपुर दा सिंदना पांगथोके थौरम अदुदा पुन्ना डेलिकेट सामयांग खैरोमना सरुक याकी थौरम अदु NWU की हानगी प्रेसिडेंट LM तविथाना नागा वुमेन्स की फिराल चिंगकतुना होदोके लोइनेना एनुअल असेंबली की मिफम अदु लोयरबा मतुंग डेलिकेट सिंग अदुना मालेमदा ख्वाइदगी वांगबा रेलवे की पिया ब्रिज लेदिबा खुमजी अमसुंग लोंखुइबुट इको पार्क दा चतुना यंगसिनकी All Zirivam Durga Puja Celebration Committee Zirivam की हुंफदरा मंगा सोबा दुर्गा पूजा सेलिब्रेशन का मरी लेने रंगरांग एम कैना हनबी मेमोरियल मैन हियांग टूर्नामेंट लिसिंगनी कुनिथोय पांगथोकरे पना मरी ने सरुक यादना पांगथोकिबा हियांग तानाबगी थरमदुदा अवोनी दास अदगोर कदम जिला डिबोन NS बिनसेलु अमदी कृष्णो नमासुदरना बिनसेलु नमथंग सिना हानबा अनि सुबा मदी अहुम सुबगी मना फंकी थरम अदुगा मरी लेना ऑल जिरिवाम दुर्गा पूजा सेलिब्रेशन कमिटी के एग्जीक्यूटिव मेंबर एम ब्रिसकांतना कुमजा लिसिंग अमगा चमापन निफुतरे तगी हौना MSTRC ना पूजा असे पांगथोकपा हौखिबने हियांग तानाबासी मसाना अमा ओइना तोंगान तोंगान बा फुरुपचा सिना सरुक यादना पांगथोकपनि हाइना सुमहांगना फोंदोकी दिरी काली इमा की मंदिर सिदा पूजा से पांथोक तरपनी याम चावबा हिमायुगी पूजानी पूजा सिदा कोइना थमजरिबा हियांगी कुमैयसी ट्रेडिशनल ओइबा हियांगी स्टाइल दे कोई तानाजद्रे स्पोर्ट्स की इंटरेस्ट ता तोंगान बा कम्युनिटी सिंगी हीरो सिंगना हियांग तानाबसी यावी
None district ke manung chanba makwam khul part 3 the nimit mari ni chomna sathara kiba 5A side soccer knockout tournament ngasi loshin kre tournament aduki champion gasoi sporting club na oiba ngam kre talk with fit play with hard habit team gi makada makwam student union MSU na sinduna bangthokiba tournament loisinbagi tharamatu da SD Joseph Khumsi Bazar gi principal Khamjinalung Gonmai makwam khul gi chairman Langkhuilung Kamai Thopui amadi MSU gi president Ringunpau Golmina president members singoina sarugyaki thoram aduga mari lena Khamjian Lunggon maina hai ngasigi saukhalaba matam asidadi sport haibasi education gi sorogama oirabani maramaduna sanaroi sina game gi spirit ngana sanabagi tangai fade loinina matam pombada afaba chinjak sadun haksang fana thamna bahona si haina mahakna phongdoki football team Kuntrani thona sarugyaduna pangthokiba tournament adugi final match da gaisoi sporting club na PVCFC bukol ama sinoda maitiba piduna champion oibangamki Aroibada maroiba pau amuhana pizari Manipur da human resource matik chana lairebaso mafam chana sijinnabagi khutong chaba leitabana state asi manglom da khumang sausina changsinba ngamdabani haina chief minister N Birena phongdokre Pony gi masing angakpa phangna hantarakliba si yenglaga Manipuri Pony Conservation and Development Policy lisingani tarataruk asi athubada implement toba mathau tare haina Union Minister of State Dr. R.K. Ranjana phongdorakli Miyam na yung kay sabada building bylaw gi kanglon ngakna sana ba hona si haina online building permission system hawtopagi tharamda mahot ki Minister Y. Kem Jana miyam gi boni chingshin kre Manipur lenga ki liquor regulation policy asi kadana demand toba white paper adunate white paper ama chap chana putoktuna miyam da khangadri mapkhaidi lenga kawari sanabagi wafam leite haina kadana khangalagli Mami TV ke Manipuri Prime Time News matang asidaloi zari miyang tabiriba singbu amuka hana chan maibamna khurumjari